number miss call number madi miss call the phao kanda maming the code adu oh subscribers 15k yole yawra mi sasi tabra adan mayam si mayam na pambi badigi ai bu nungsi badigi family bu nungsi badigi ni ko adan thank you andar hai wona se thank you adana sidigi 15k digi mo next target I means adum masana dum ai gi content gi blog si bu mina sum makata na sum 15k yogui gi favorite oni te kena tauragati pambiragati adum 15 dagi 20k adagi 20 dagi 50k 50 dagi 100k adi matang 1 million madai dum leisure zanika adu nai blog se ngarang dagi ni ko hori se ai yemba nambadi ngarang nami adu yemba kan dagi ngarang hawen parents nami tarik kun Thursday nimit blog thaga khaba matung dane ni pang ka khalam ni ne ta ne ba la pa kem pure ge lạc tới ngay đây có bảo sao ko ge ye ge ka pam ni pa tha ba hore ne ko tu sang ya ri ba sky ni ya do na ha ai ma samna dare entina ta le mi ra ba amuk la ba cho ka sa dom khana ba hujalo le to salama ha di sansa ka oh jadi no sansa ke pili jimu ni si hayo ne me station he ga dam hai be na pura june nga ke to ni ko ai bu sin ma nga ta yeng ge da ai bo ai pi men lai ja am tho khani ka chi se amuk sang to ni adu ga si ste ke se mo makhud ai sansa karam udana sansa de bi ka khale dana adu ni ma ka ba la ki ni ka thabak se kan ge da sai na tu mo tikra ka kun sana bu nu ai bu ni man te ji en thadui je chahi ama bhar bana chahi ma ama khatang ni chahi ma he le ka ja ama khatang ni ge no ai 2000 kai no bo ti chatla mi di kya 18 da bo ti chatla mi di pro kita chatla mi di 19 20 hoji 20 sai amma kai tune ani ma kai adigi chatla mi di sai ani ma kai ama gi wana tana tha ma thadok pada dum lai pa bi gi tempo ta halli dana tempo na te aba current affairs mani mang sam na wa ba yadre yare hojiti good morning guys welcome back to my channel mayam nungai bina khali ngarang gi video to ngarang gi blog to khara ngan na tha khara kai gino hara ga di nahan aina aigi video mo upload to kan ne yam tappe na haidana phung tara twaita tabdo thaga pakanda odo aijung ngarang jum madana to tawdo male ne phung tare ka swaji de video je upload to ka paneba adagi upload to ka pakan jidang sai speed che tamam tine thule rame min ma katang changeba ngarang video je upload to pakanda odon tare mi manga dum loire adagi aigi dum setting num khara seminga da dum tere ma kai ta sale sak pro kanda aduna dum no phato su dum ngan ka thagalage haraga da na phung pan ta dingai da ne baina ngarang thar khito odon matung ta ko du ju aina ngan na loi ba tara ga di dum pung ni pan na te ni pan ma khai ata digi dum ai dum upload tok jara ke ba oh aduga sigi mamangda namiba hai uliba video du ngarang ngang kapsa ba blog ni hai di video ni ko ado amko ju thank you for 15k subscriber you
ꯌꯧꯕꯤꯗꯃꯛꯇ ꯃꯌꯥꯝꯕꯨ review ke ye chamda dum panaraba brand la haba ꯃꯥꯅꯦ ꯕ꯭ꯔꯥꯟꯅꯦ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯕ꯭ꯔꯥꯟꯅꯦ asin na bida review recommend to ko khara yam na ba ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯀꯥꯞꯄꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯅ ꯈꯪꯖꯩꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣ ꯁꯤꯒꯤ ꯄꯣꯠꯇꯨꯅ ꯁꯤꯒꯤ ꯀꯦꯃꯦꯔꯥ ꯃꯈꯜꯁꯤꯅ ꯑꯩꯒꯤꯗꯤ ꯃꯣꯔ ꯗꯦꯟ ꯏꯅꯐ ꯑꯣꯏꯔꯦꯗꯣ ꯃꯗꯨ ꯈꯜꯂꯒ ꯇꯧꯕꯅꯤꯗ ꯑꯗꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯨꯒꯤ ꯃꯔꯝꯗꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯦꯃꯦꯔꯥ ꯆꯦꯟꯕꯗ ꯀꯃꯥꯏꯅ ꯇꯧꯕ ꯀꯦꯃꯦꯔꯥꯅꯣ ꯍꯪꯉꯤꯅꯦꯗ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯌꯥꯎꯔꯦꯃꯦ ꯍꯦꯛ ꯄꯣꯁ ꯑꯣꯐꯤꯁꯇ ꯁ꯭ꯄꯤꯠ ꯄꯣꯁꯇ ꯃꯥꯅ ꯉꯔꯥꯡ ꯃꯥꯅ ꯀꯃꯦꯟ ꯇꯧꯕ ꯀꯥꯟꯗ ꯅꯨꯃꯤꯠ 10 days ꯀꯨꯝꯕ ꯆꯪꯉꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯇꯝꯁꯤꯅ ꯉꯔꯥꯡ ꯃꯥꯏ ꯀꯃꯦꯟꯇꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ ꯗꯦꯠ 15 16 17 ꯑꯗꯨꯋꯥꯏꯗꯒ ꯌꯧꯔꯛꯀꯗ꯭ꯔꯥ ari kenada moi buyer la tera ꯕꯥꯏ ꯏꯌꯔ ꯂꯥꯛꯀꯦ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟ ꯅꯨꯡꯁꯨ ꯌꯥꯝ ꯆꯠꯇꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝꯅ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯝꯃꯣꯏꯕ or safety wena moi bo ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯥꯗꯒꯤ ꯑꯗꯨꯝ ꯊꯥꯔꯛꯏ ꯄꯣꯠꯅꯤꯗ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯄꯨꯖꯥꯔꯤꯁꯦ ꯑꯩꯅ ꯑꯣꯏꯅ ꯀꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯅ ꯁꯒꯣꯜꯋꯥꯏ ꯀꯃꯥꯏꯅ ꯄꯤꯁꯣꯠ ꯇꯤꯡꯕꯤꯔ ꯊꯝꯃꯝꯃꯦ ꯃꯗꯨ ꯀꯥꯞꯊꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯣꯛ ꯇꯧꯒꯦꯅ ꯇꯧꯔꯤ ꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯑꯗꯨꯅ ꯁꯣꯛ ꯑꯃ ꯇꯧꯔꯤꯌꯦ ꯃꯍꯤꯁꯨ ꯌꯥꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯅꯃꯃꯅꯤ ꯍꯤꯟꯖꯥꯡ ꯑꯃ ꯂꯣꯏꯔꯦ ꯗꯦꯟ ꯑꯂꯨ ꯀꯥꯡꯉꯧꯁꯦ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯉꯧꯔꯒ ꯑꯗꯨꯝ ꯉꯧꯔꯒ ꯃꯆꯨ ꯊꯥꯛꯑꯒ ꯌꯥꯔꯦꯅꯦꯀꯣ ꯑꯣꯀꯦ ngasi ꯃꯥ ꯄꯨꯕꯤꯔꯒꯦ ꯍꯥꯏꯔ ꯑꯁ ꯅꯪ ꯌꯥꯝ ꯍꯔꯥꯎꯏꯀꯣ ngasiꯗꯤ ꯑꯃꯁꯤ ngasi ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯄꯨꯒꯗꯧꯕ ngasiꯗꯤ ꯑꯗꯨꯗꯤ ꯃꯥ ꯍꯔꯥꯎꯔꯤꯁꯦ ꯂꯥꯎꯅꯤ ꯀꯗꯥꯏꯅꯣ Matuna hari. ꯀꯗꯥꯏ ꯃꯆꯧꯗꯒ ꯕꯥꯏꯛ ꯇꯧꯕ ꯂꯥꯛꯑꯣ Baik kalau macam kamu. ꯉꯁꯤ ꯌꯨꯅꯦ ꯑꯃꯁꯤ ngasiꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯆꯠꯇ꯭ꯔꯨꯕꯅꯤꯅ ꯍꯔꯥꯎꯔꯤꯁꯦ Bye bye. Bye. Laki macam laki. Lakan wah, kau gini. Dadah. Bye. Bye bye. Bye bye. Thank you so much. Pasti. Mami tu dia selalu macam tu, tu cara yang betul. Ada saya tu ada lagi. Siapa? 그냥 더 하고 그러면 Hao. ꯑꯩꯅ ꯄꯤꯊꯣꯡ ꯃꯥ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯕ ꯃꯤꯅꯤꯠ 35ꯃꯨꯛ ꯐꯥꯔꯦ ꯁꯤꯗ ꯐꯝꯃꯤꯁꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯃꯦꯀꯞ ꯇꯧꯍꯧꯕꯅꯦ ꯗ꯭ꯔꯦꯁ ꯅꯨꯡ ꯁꯦꯠꯄ ꯂꯣꯏꯈ꯭ꯔꯕꯅꯦ ꯀꯨꯝꯊꯔꯛꯇ꯭ꯔꯤꯁꯤꯅꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅꯤ ꯑꯝꯇ ꯌꯦꯡꯉꯦ ꯇꯨꯝ ꯂꯩꯔꯝꯗꯅꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗꯤ ꯂꯣꯏꯔꯝꯃꯦ ꯑꯩ ꯁꯤꯗ ꯃꯤꯅꯤꯠ 35 ꯐꯥꯔꯝꯃꯤꯅꯦ ꯐꯝꯃꯤꯁꯦ ꯑꯁ ꯃꯨꯟꯊꯔꯦ ꯅꯣꯡꯁꯨ ꯇꯞꯇꯥꯏ ꯆꯨꯔꯝꯃꯦ ꯅꯣꯡꯒ ꯆꯨꯗꯨꯒ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯦꯞꯈ꯭ꯔꯦꯅꯦ ꯑꯁꯤꯗ ꯂꯤꯂꯤꯁꯦ ꯉꯔꯥꯡ ꯂꯤꯂꯤꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯂꯤꯂꯤꯁꯤꯒꯅꯦꯕ ꯅꯍꯥꯟ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯆꯦꯜꯂꯦꯗꯣ ꯃꯥꯏꯁꯨ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯗꯣ ꯑꯞꯇꯨ ꯗꯤꯁꯀꯥꯎꯟꯗ ꯑꯃꯅ 700 ꯃꯌꯥ ꯑꯃꯅ 900 ꯃꯌꯥ ꯑꯞꯇꯨ ꯗꯤꯁꯀꯥꯎꯟꯗ ꯐꯖꯔꯝꯒꯅꯤꯗ ꯅꯪꯒꯤ ꯃꯥꯔꯛꯁꯦ ꯄꯥꯏꯔꯣ ꯑꯗꯒꯤ ꯑꯩꯒꯤꯁꯤꯅ ꯁꯤꯁꯤꯕꯨ ꯅꯪ ꯍꯣꯔꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯀꯩꯅꯣꯗ ꯉꯔꯥꯡ ꯁꯦꯅꯤꯇꯥꯏꯖꯔ ꯑꯩꯅ ꯀꯥꯞꯁꯟꯕꯒꯤ ꯃꯆꯨ ꯃꯥꯔꯀꯔ ꯇꯩꯁꯜꯂꯤꯗꯅ ꯑꯩꯅ ꯑꯗꯨꯒꯤꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛ ꯃꯥꯏ ꯅꯨꯄꯥꯒꯤ ꯐꯣꯟꯗꯨꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯊꯥꯕꯗꯨꯗ Last my phone number oil. 누피되게 누피 마사마 되게 다음에 이제 많이 말이지 아이 누파지나 많이 푸원지다 미스콘 레름바 아도 많이 누파드네 이러저러 쌍문이 강대 또 이건 누피지나 파고 간다
ꯃꯤꯁꯀꯣꯜ ꯅꯝꯕꯔ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕ ꯃꯗꯨꯒꯤ ꯃꯤꯁꯀꯣꯜꯗꯣ ꯐꯥꯎꯀꯥꯟꯗ ꯃꯃꯤꯡꯗꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯊꯥ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯀꯥꯟꯗ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕ ꯑꯗ ꯂꯥꯁꯇ ꯐꯣꯟꯗꯣ ꯅꯝꯕꯔꯗꯣ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯁꯥꯃꯛꯇꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯀꯌꯥꯝ ꯁꯥꯊꯤꯔꯒꯦ ꯀꯣꯔꯣꯅꯥ ꯃꯥꯏ ꯅꯨꯄꯥꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯊꯧꯍꯜꯂꯅꯤ ꯑꯩꯗꯤ ꯃꯥ ꯊꯥꯗꯔꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯄꯤ ꯐꯤꯕꯝꯗ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯑꯣꯐꯤꯁꯇ ꯀꯅꯥꯝ ꯂꯥꯛꯅꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯣꯅ ꯑꯩꯁꯦ ꯂꯩꯔꯤ ꯄꯨꯡꯕꯨꯗꯤ 12:30 ꯅꯣꯏꯗꯩ ꯌꯥꯝ ꯄꯨꯡꯕꯨꯗꯤ 12:30 ꯇꯥꯁꯜꯂꯛꯑꯦ ꯗꯖꯤꯟ ꯇꯦꯕ꯭ꯂꯦꯠꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯔꯒ ꯁꯦꯅꯤꯇꯥꯏꯖ ꯇꯧꯊꯣꯛꯑꯒ ꯑꯩꯅ ꯁꯤꯗ ꯍꯥꯏꯗꯤ ꯆꯣꯠꯂꯦꯅ ꯁꯤꯁꯦ ꯀꯣꯛꯈꯤꯕ ꯇꯥꯔꯦꯅ ꯊꯝꯕꯅꯦꯕ ꯑꯩꯗꯤ ꯀꯥꯎꯊꯣꯛꯑꯕ ꯅꯨꯡꯁꯥꯗ ꯌꯩꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯜ ꯀꯥ ꯂꯩꯔꯝꯃꯦ ꯁꯣꯝꯗꯒ ꯄꯨꯡ 3 ꯇꯥꯔꯦ ꯑꯩ ꯂꯣꯏꯔꯦ ꯃꯥꯅ ꯐꯣꯟ ꯊꯤꯔꯤ ꯑꯩꯅ ꯁꯣꯝꯗ ꯃꯥꯏ ꯐꯣꯟꯗꯣ ꯄꯥꯏ ꯂꯥꯛꯑꯒ ꯑꯩꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯅ ꯑꯩ ꯅꯪ ꯐꯣꯟꯗꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯅ ꯑꯩ ꯅꯪꯒꯤꯗꯣ ꯃꯦꯠ ꯁꯥꯟꯅꯕ ꯂꯣꯏꯔꯦꯅ ꯄꯥꯊꯕ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯔꯣ ꯆꯠꯂꯣ ꯑꯣꯀꯦ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣ ꯀꯥꯎꯋꯦꯅ ꯑꯃꯨꯛ ꯂꯧ ꯆꯪꯈ꯭ꯔꯦ ꯁꯤꯒꯤ ꯃꯥꯔꯛꯁꯤ ꯅꯥꯏꯍꯦ ꯀꯨꯏ ꯎꯞꯁꯜꯂꯛꯑꯗꯤꯕ ꯅꯥꯀꯣꯡꯒꯁꯦ ꯁꯤꯒꯤ ꯃꯥꯔꯛꯁꯤ ꯐꯗꯤ ꯐꯩꯌꯦꯕ ꯁꯤ ꯅꯥꯀꯣꯡꯁꯤ ꯅꯥꯗ꯭ꯔꯣ ꯀꯨꯏꯅ ꯎꯞꯁꯜꯂꯛꯑꯗꯤ ꯅꯥꯀꯣꯡꯁꯨ ꯅꯠꯇꯦ ꯅꯥꯇꯣꯟꯁꯨ ꯌꯥꯝ ꯅꯥꯏ ꯅꯥꯇꯣꯟ ꯄꯥꯛꯁꯟꯈ꯭ꯔꯦꯗꯨꯔꯥ ꯀꯅꯥꯏ ꯁꯒꯣꯜꯅꯣ ꯍꯥꯏ ꯀꯗꯥꯏ ꯃꯣꯏ ꯂꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯃꯣꯏ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯅꯤꯡꯉꯦ ꯃꯔꯨꯞ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯝꯒꯦꯅ ꯊꯣꯡ ꯂꯣꯟꯕ꯭ꯔꯥ ꯑꯣ ꯔꯣꯂꯥꯟ ꯃꯤꯟꯇ꯭ꯔꯥꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯑꯦ ꯅꯣꯏꯒꯤ ꯑꯃ ꯂꯕꯪꯒꯂꯇꯥ ꯀꯥꯏꯁꯦ ꯀꯩꯅꯣ ꯕ꯭ꯂꯨꯗ ꯂꯣ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁꯁꯦ ꯅꯠꯇꯦꯗ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁꯁꯦ ꯑꯣ ꯃꯤꯟꯇ꯭ꯔꯥꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯑꯣ ꯑꯣ ꯑꯩꯈꯣꯏꯗꯗꯤ ꯌꯧꯔꯛꯇꯦꯗꯅ ꯃꯤꯟꯇ꯭ꯔꯗꯗꯤ ꯅꯦꯇꯣ ꯅꯪꯒꯤ ꯄꯣꯠ ꯑꯃ ꯌꯧꯔꯦ ꯗꯥꯏꯃꯟꯂ ꯀꯩꯅꯣꯝ ꯌꯧꯔꯦ ꯅꯪꯒꯤ ꯍꯥ ꯑꯣ ꯀꯔꯤ ꯊꯤꯟꯕꯤꯔꯛꯇꯅ ꯆꯠꯈ꯭ꯔꯦꯕ ꯀꯅꯥꯅꯣ ꯏꯆꯥꯅꯨꯄꯥꯒꯤ ꯀꯩꯅꯣꯒꯤ ꯒꯤꯇꯔꯒꯤ ꯁ꯭ꯇꯦꯟ 2 ꯆꯦꯜꯂꯒ ꯑꯣ ꯑꯁꯤꯅ ꯃꯥꯇꯦꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯇꯤꯅꯥꯏꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯣꯏꯔꯝꯃꯅꯤ ꯅꯣꯏ ꯑꯣꯐꯤꯁ ꯆꯠꯂꯨꯏꯔꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯠꯂꯤ ꯃꯟꯗꯦꯒ ꯇꯥꯏ ꯑꯩ ꯑꯗꯨ ꯀꯪꯍꯜꯂꯦ ꯑꯗꯒꯤꯗꯤ ꯆꯦ ꯕꯤꯕꯤꯅꯤ ꯍꯣꯏꯗꯤ ꯀꯪ ꯀꯣꯠꯂꯨꯔꯦꯗꯅ ꯃꯣꯏ ꯑꯦꯖꯣꯂꯥꯅ ꯀꯪꯀꯨꯞꯇ ꯈꯤꯇꯪ ꯆꯥꯎꯈꯠꯄꯤ ꯖꯧ ꯖꯧ ꯂꯥꯎꯕꯤ ꯂꯩꯕꯗꯣ ꯂꯧꯕꯨꯛꯇꯒ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯀꯪꯗꯨꯅꯦꯕ ꯌꯥꯝ ꯐꯔꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯏꯆꯦ ꯀꯃꯥꯏꯅꯅꯦ ꯄꯨꯕꯤꯔꯛꯑꯦꯕ ꯈꯔ ꯄꯤꯔꯛꯑꯦꯕ ꯈꯔ ꯑꯗꯨꯅꯅꯦ ꯑꯩ ꯑꯃꯨꯛ ꯁꯤꯖꯤꯟꯅꯩꯅꯤ ꯌꯨꯝ ꯌꯧꯔꯦ ꯉꯁꯥꯏ ꯄꯨꯡ 4 ꯇꯥꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨ ꯏꯔꯨ ꯅꯨꯡ ꯂꯨꯊꯣꯛꯑꯦ ꯀꯣꯏ ꯅꯨꯡ ꯐꯥꯟꯗꯣꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯔꯣꯗꯥ ꯁꯥꯏꯒꯗꯤ ꯍꯥꯏꯕꯅꯤ ꯃꯦ ꯅꯪꯕꯨ ꯐꯔꯣꯗꯥ ꯁꯥꯏ ꯍꯥꯏꯗ ꯄꯣꯠꯂꯨꯝ ꯍꯥ ꯌꯥꯎꯔꯝꯃꯕꯣ ꯍꯜꯂꯛꯑꯒ ꯀꯩꯅꯣꯒ ꯑꯁ ꯑꯆꯧꯕꯅꯤ ꯄꯩꯁꯥ ꯐꯔꯣꯗꯥꯗꯣ ꯌꯥꯝꯅ ꯏꯪꯕ꯭ꯔꯕ ꯈꯅꯥꯎ ꯑꯃꯨꯛ ꯅꯥꯗꯣꯏꯖꯥꯠꯂꯥ ꯏꯪꯉꯦ ꯁꯤꯗꯤ ꯐꯔꯣꯗꯥ
그만 사이 사람들어 그래 홈레브라 레이 홈 레이 홈레 우리라 아닌 게더라 아니 홈 강데 우럭트레 들라스게마 세스블라 사두사 강데 마 어디 치사로 해야 하니네 떨어져 해야 돼 그이는 또 제자 그차 저러가 그이는 근데 이거 신도 제메야 봐 그래 이발에 뭐 그래 그 리포트 너 벌써 복싱미터라는 그 혹시 레벨 온부터 아주 뭐 냠라인에 펑그러네 거기 온라인에 레이어도 싫어 비슷하게 나는 게 다돼 있지 이거 용기 이머전시 안 가는 거 어디 주면 숨고 이행 뭐 줘야 되나 뭐 많이 와는 봐 실로 연비해 봐 그 반에 이제 옥시미터지 실레이자 해도 시제 ai hoen tamna yang ge sigi screen guard che khang ba nang ji screenguard.com da na sangi do 그런데 어떠나? 뭐냐도 이야기 아래 올해 포진 랩 인스톨 하이나 세컨드 다운로드 이제 공공가 미네스랑 나래가 이제 엔 오버 매한들 파르네 봐 시 인디아 메이킹에 봐 메이드 인 인디아 해도네 봐 시도 마야마리 코멜 좀 자요 뭐 이거 뭐도 땅도 봐 1999 bas oximeter leija ba kudina ngam moida adana haji ko ba khanari je chela jira chena gumjira adigi mustigi mu leire koina pami brand mu phangadra phangoidra habi waduni ko chela gana mu mitrang hani mu changduri aidi sidigi leire gana khudakta phangedana adu khaki wani da do phajana khalla goina tanara goina 시대기 하이엔 TV 뭐 나타가나 호렌 채널 뭐 떠올라니까 này asaba기 인들이 좀 어떤데 맨날 아이부터 아사부터 아이부야 도 시행하다가 아사부야 어디 아사바 도비까지 아니 아로마 그걸 논다 그 뿐도 알아 아로마 아이부지 양잖아 너 아무도 돼 이싱 lumma가 매일 학세 하는 게 아사부 특세 아사 lumbu 사도 탁지네 mày không có tấu năm ra mày không có 기능 야라 아두기 얀보도 너는 뭐도 맞다 망할리도 아레만이 해봐미 아직 뭐 야라 시 필터기 그냥 좀 내기 아주 허지 당연히 신기는 좀 얀베야 해봐 하봐 하 anh thôi cái hai cái tụng cái 어디래 lumma기 완전 그 아사도 반 사만한테 아이는 좀 야라 가이데 필터니나 그래서 또 와르는 거는 싫으면 bây giờ mày tụng thật tụng với bạn 아니 우름이 대기하게 대기하게 강이 나와 ai có cái gì 자 버티모 당 원치민이가 그 바로 집에 이거 공부해야 와 실은 그 많이 공부해야지 나 알거든 실은 일로 이면 안 돼. 되게 아테주 레랑 기니 돌아가다 봐. 하. 아. 아테주 레랑 기니 돌아가다 봐. 내가 감래. 어떤 거 시기 플로스. 하. 안강로. padre만 로에 그래. 마마가 파블로 그래. 어떤 거 시기 플로스 마타 인스피레이션 저에게 행이 블로그 좀 테너시 누기사나 퍼즐 레비오 이 블로그 파미 돌아가디 라이크 또 비로 뭐 어느 뭐 뷰스 오 비로가나 서브스크라이브 또 비로 뭐고 So please be safe and be healthy. Bye bye. Good night. 제 엄마지 피엔타가 피 죽음이 저라. 암다 세. 세네. 하루 엄다. Bye bye, good night.